Spain da Changsinnanaba Hotnakhiba Migrant Kuntramari Sikhre PM Pedro na Yengsinkhre. Morocco dagi Spain gi Suita city tamna Changsinnanaba Hotnakhiba Migrant Kuntramari Sikhre haina Spanish authority na phongdorakre. Haukiba pung kunmari da miyoi lising kayana Spain gi city ama oriba Suita da Changsinnanaba Hotnakhi haina agency ki report ama da phongdorakre. North African Spanish की regional president Juan Jesus Vivasna Spain के Suita city तमने चंगशलकीबा मियोई सिंगे मनुंगदा मियोई कुंट्रा मरी सीखरे हाइना फोंगदोरपगलोइना मियोई लिसिंग हुंफुरोम मोरोको दगी Suita दा समुद्र की लंबी अमसुंग कंगफा की लंबी दा चंगलकनबा होतनारखिबनी हाइरी मियोई सिंग अयाम्बना ngamkhai खारिबा संबल सिंग नमखाइदुना समुद्र दा इरोइदुना लाक्लगा सिटी एस चंगचिलकनबा होतनारखिबनी हाइरी Masing yamlaba miyamna Spain gi territory da changsilakliba ase kanglon gi wangmadani amasung leibag ase gi ningtamabu singnabani haiki Spain leilangna masing yamlaba miyoi sing leibag adu da changlaktanaba akanba thabak sing paikhatkibaga loinana miyoi lising kunmanga romdi Suita dagi Morocco da halankre haina Interior Ministry gi maikaidagi phongdorakre Suita gi civil guard officer oibada natana local worker association buluchingliba Rachid Suhina Morocco romdagi masing yamlaba miyamna Suita city da Changsinnanaba Hotnakhiba gi thodok asi yamna sathiba humanitarian crisis amani haina phongdoraki